Kukina thugaikhraba laigi khubamsing semjinbiyu arambai Lising ani kulhumdoi May 3 hauduna lamdam asida chatharagliba irang asigi manungda Kuki khulai paibasingna mitagi yamna maruoiba laifamsingi khubam amadi laisangsing thugaidun amangata thohanki adu mari lainaba amadi leingakna atubada semjin sadinduna amuk hana laigi thogal tawba phanganbiyu haina arambai tengolgi unit 38 ki commander Tomtomsana Romeo na phongdokhre wafam asi kanglada arambai tengolgi thomi yauna miyamna lamta thagi noma panbada pangthokba lai khrombagi thoromga mari lainana phongdokhibani Mahangna makata na haikibadi lamdamasigi maruoiba laifang kaubru thangding kodong lairembi yauna chatpa yadana leiriba laifamsing asi atubada chatpa yanaba mari lainaba singna sinbiyo haiki Kuki gi bunker lwthok trabdi governor da thmliba thajaba manglakpa yai lokeshor Imphal district ki manung chana laiba kongba maru laifam lenda nongmai kaptharapagi thawongbo khondrakpam assembly constituency gi MLA thoksom lokeshor na yaningdaba phongdokkibaga loinana Laifam len asiga nakna leiriba Martil range haina khangnariba singsang pareng asigi mathakta sariba Kuki khulai paiba singi bunker atuba matamda lawthu natrabadi governor da miyamna thamliba thajaba manglakpa yai haina MLA asina thamlakli ngasi ayuk thokiba nomai kaptharapagi thawong adugi matangda MLA asina thadorokba video release amada mahangna hai ina lining yokhatnaba honaduna lakiba arambai tengol yauna khunja kayana Maramdam kanjanaba pairamba khuchugulaising India leingakta thajaba thamduna sinakraba matungda asigumba thawong chatharakba asida akanba mityeng changpham thoi karigumba ahenba mityeng changduna niyam chingthadana bunker sidinaduna nongmai kaptharakpada chenaba sing action lawdrabadi khoisaunaraba miyamna khongjang changsilakpada madugi tekchak pumba mari lainaba singna pugodabani haina su makha tarakli CC Purda Loshinduna Thanamba Kulai Kya Phagatkre Special Commando Unit Khabai Soidazu Kulai Kya Phikatkre Ngarang Churchandpur District Police ki Manung Chanba Songpi Village amadi PR Shanmung Village ki akoiba mafam singda chathakiba operation da Kulai Paiba Signal Loshinduna Thanamba Kulai Kya Phagatpa ngamle hairi Police ki pau matung ina chathakiba operation aduda phagatkiba Kulai sing adudi S caliber ani empty magazine ani Countryman motor pompi ama apikba motor pompi round mari medium side motor pompi round ama wireless set ani BB plate ani bag nipan helmet ama 5.56 mm ammunition mangani hairi amaromda February kulhomdoidagi kuntaret paubada special commando unit khabai soida khusugulai kya phikatkre hairi arambai tengol amadi kulngak pasingna nomai phikatkiba asimak afaba khongthangni laurengbam ramesor Arambai amadi mitai khulngak pasingna nomai phikatkiba asimak afaba khongthangni mitai asi minungthi sawa penthok baiba amadi manipur bu maratapa lamdam ama oiba pamba phurupni haina mayek sengna takli haina MLA laurengbam ramesor na phongdokhre wafam asing asi kyamgaida leiba ibudau khage mamacha amadi ibudau moyangbagi sahigi oiba kumchanba thoramda phongdokkibani Mahangna makha taraduna tampakta tawriba sumna chingda su khulai pikhatbagi thabak asi mapung phana paikhatlabadi lamdam asida atuba matamda tangdu leitaba handilakani thajai irang asina maram oiraga sing amadi tamda painariba khulai sing asi lokhatpa loirabadi atuba matamda suspended animation lokthokuna lengak semlakani haina thajai BJP gi oina lengak sembagi MLA masing suna leibana MLA masel yanarabadi punsinduna lengak sembagi lambi lakpagi oithokpasu lei haiki Special Judge NIA Thobalna Tomtomsana bu Gorta koukhtkhre Suspended animation manungda lengak semnaba BJP gi MLA singna claim taba mathoktai haresor MPCC gi Vice President haresor gom chamina haikre suspended animation leiringai manungda miyangi lengak ama mapungfana thamnaba masing suna leiriba BJP gi MLA singna claim taba mathoktai Congress babanda pangthokpa pawgi mifam amada MPCC gi Vice President haresor gom chamina manipur President rule thamlakiba asi lengak paiba BJP gi MLA singi marakta pokchel tinadabadagi ohelakibani Thani ki thamliba suspended animation ki matam loiduna parliament amapung phaba president rules ama thamnaba honaraktringaida miyamna lengak saba lengak thamnaba honaba mathoktai mahangna makhata na hai BJP ki nangnaba miyoi kayana Congress party bu ikaiba pinaba tatana honari ngasi maksu miyoi kharana masinda phaba parakara tatana social platform amadi social media da Congress party bu hulli Masigi kudam changdam galoina na puthok tuna ngangnarabadi Congress party na lengak lingaida lairamba manipur gi phibam aduga BJP na lengak khiba telaba matam asida yamna khenaba ugani BJP na haukiba sahi khara lengak lingai matamda manipur bo asuki madik laibak thiba phibam amada thambirang ki haiki
ꯀꯥꯡꯄꯣꯛꯄꯤꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯄꯤꯗꯅꯕ SPꯅ ꯅꯣꯇꯤꯁ ꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯁꯅꯣꯖ ꯄ꯭ꯔꯚꯥꯀꯔ IPSꯅ ꯑꯣꯐꯤꯁꯤꯌꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ SP ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟꯁꯤꯡ ꯇꯧꯔꯛꯄꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃꯗꯤ ꯔꯦꯡꯛ ꯑꯦꯟ ꯐꯥꯏꯜꯁꯤꯡ ꯍꯥꯏꯔꯤꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯤꯗꯅꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎꯔꯕꯗꯤ SP ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯣꯐꯤꯁꯇ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ SP ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤꯔꯦꯛꯇꯤꯕ ꯑꯁꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯥꯏꯟ ꯀꯥꯏꯅ ꯇꯦꯛꯁ ꯈꯣꯝꯕ ꯑꯃꯗꯤ ꯗꯣꯅꯦꯁꯟ ꯇꯧꯔꯛꯄ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯅꯤꯔꯣꯝ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯆꯦꯟꯅꯕ ꯃꯤꯑꯣꯏ 50ꯔꯣꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯖꯅꯨꯋꯥꯔꯤ ꯊꯥꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ, ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯑꯥꯔꯃꯤ ꯌꯥꯎꯕ ꯗꯦꯗꯤꯀꯦꯇꯦꯗ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜ ꯑꯃ ꯃꯅꯤꯄꯨꯔ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯤꯡꯈꯠꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯦꯛꯁꯇꯣꯔꯁꯟ ꯊꯤꯡꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯅꯩꯅꯐꯝ ꯊꯣꯛꯏ꯫ ꯀꯨꯝꯖꯥ 2019 ꯃꯦ 3 ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯇꯣꯞ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯁꯤꯕꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯊꯕꯛ ꯂꯧꯈꯠꯈꯤꯗꯦ꯫ ꯃꯇꯝꯗꯨꯒꯤ BJP ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯏꯆꯪ ꯊꯧꯅꯥ ꯇꯛꯁꯤꯟꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕ ꯉꯝꯈꯤꯗꯦ꯫ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯃꯛ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯕꯗꯒꯤ ꯆꯍꯤ ꯑꯅꯤꯔꯣꯝ ꯃꯅꯤꯄꯨꯔꯗ ꯂꯥꯟꯐꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯕꯁꯨ ꯎꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯊꯦꯡꯅꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯟ ꯉꯥꯛꯄ ꯅꯍꯥ ꯀꯌꯥ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯆꯣꯡꯊꯣꯔꯛꯇꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯊꯦꯡꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯔꯝꯕ ꯇꯥꯔꯕꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯀꯔꯤꯁꯨ ꯊꯣꯛꯂꯛꯂꯣꯏ꯫ ꯃꯗꯨꯅꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕꯗꯨ BJPꯒꯤ MLAꯁꯤꯡ ꯑꯦꯛꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯒꯚꯔꯅꯔꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯝ ꯊꯥꯈꯤꯕ ꯑꯁꯤ ꯐꯥꯎꯕꯗ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯂꯤꯕ ꯑꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯅꯤ꯫ ꯑꯗꯨꯕꯨ ꯗ꯭ꯔꯣꯟ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯈꯤꯕ, ꯔꯣꯀꯦꯠ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯝ ꯆꯠꯊꯔꯛꯈꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯄꯥꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥꯅ ꯈꯪꯅ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯈꯨꯠꯁꯤꯟꯅꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯥꯏꯟꯕꯨ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯗꯦ, ꯌꯥꯝꯅ ꯐꯣꯡꯅ ꯁꯤꯡꯅꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯩ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯂꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯁꯟ ꯑꯁꯤꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯐꯣꯡꯅ ꯌꯣꯛꯈꯠꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯦ꯫ ꯉꯁꯤꯃꯛꯁꯨ ꯀꯣꯡꯕ ꯃꯔꯨꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯐꯣꯡꯅ ꯁꯤꯡꯅꯕꯅꯤ꯫ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯈꯣꯝꯒꯠꯄ ꯉꯝꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯅꯥꯀꯜ ꯅꯥꯝꯃꯇꯒꯤ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯤ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏ꯫ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯀꯣꯛ ꯆꯨꯁꯤꯟꯅꯗꯨꯅ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ꯫